ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯅ ꯋꯤꯛꯂꯤ ꯑꯣꯏꯅꯀꯣ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯌꯦꯡꯖꯔꯛꯀꯦ ꯔꯥꯁꯤꯐꯜꯁꯦ ꯔꯥꯁꯤꯐꯜ ꯌꯦꯡꯕꯁꯦ ꯍꯞꯇꯥꯒꯤ ꯌꯦꯡꯖꯔꯛꯏꯁꯦ ꯃꯥꯏ ꯔꯥꯁꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯕꯅꯦ ꯑꯗꯨꯒ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯈꯪ ꯇꯥꯔꯒꯁꯨ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯇꯨꯅ ꯔꯥꯁꯤꯁꯤ ꯃꯥꯏ ꯔꯥꯁꯤ ꯀꯩ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔ ꯃꯥ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯟꯗꯦ ꯄꯣꯛꯄ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄ ꯑꯗꯨꯒꯤ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯂꯩꯇꯦ ꯔꯥꯁꯤ ꯑꯗꯨꯒꯤ ꯌꯦꯡꯕꯒꯤ ꯑꯗꯨꯅ ꯑꯣꯖꯥꯗꯁꯨ ꯍꯪꯖꯔꯨꯕ ꯃꯇꯝꯗꯁꯨ ꯑꯗꯨꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯌꯦꯡꯕꯗꯨꯗꯤ ꯍꯣꯏ ꯃꯥꯒꯤ ꯆꯥꯎꯔꯥꯛꯄ ꯃꯒꯨꯟ ꯑꯗꯩꯗꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯌꯦꯡꯕ ꯌꯥꯏ ꯑꯗꯣ ꯔꯥꯁꯤꯐꯜ ꯌꯦꯡꯕꯗꯗꯤ ꯑꯗꯨꯒꯤꯗꯤ ꯂꯩꯇꯦꯅꯗꯤ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯅꯩꯁꯤꯅ ꯀꯃꯥꯏꯅꯅೋ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯍꯣꯏ ꯇꯦꯔꯣ ꯀꯥꯔꯠꯄꯨꯗꯤ ꯑꯗꯨꯝ ꯌꯦꯡꯅꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒꯤꯗꯤ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯀꯗꯣꯏꯁꯤꯅ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯃꯊꯪꯗꯩꯗꯤ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯊꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯑꯒꯦ ꯍꯞꯇꯥꯒꯤ ꯑꯣꯏꯅꯁꯨ ꯌꯦꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯁꯨ ꯌꯥꯏ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯁꯦ ꯆꯥꯎꯔꯥꯛꯄ ꯔꯥꯁꯤꯐꯜꯁꯤ ꯌꯦꯡꯉꯕ ꯃꯇꯨꯡꯁꯤꯗ ꯃꯤꯈꯩꯁꯤꯅ ꯗꯁꯥ ꯂꯥꯡꯕꯟꯗꯣ ꯑꯐꯠꯇꯕ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯈꯤꯇꯪ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗ ꯂꯧꯈꯠꯂꯒ ꯇꯧꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯣ ꯄꯨꯛꯌꯦꯡꯗ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯇꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯄꯨꯂꯞ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯁꯤꯜꯂꯒ ꯄꯨꯛꯇꯥ ꯊꯥꯒꯠꯄꯗꯨꯁꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯃꯒꯁꯨ ꯌꯥꯝꯗ꯭ꯔꯒꯁꯨ ꯊꯣꯏꯅ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯉꯒ ꯂꯣꯏꯔꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩ ꯍꯧꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯦꯟꯁ ꯔꯥꯁꯤꯗ ꯍꯥꯟꯅ ꯍꯧꯖꯔꯛꯑꯒꯦꯀꯣ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯩꯔꯒꯗꯤ ꯗꯁꯥ ꯂꯥꯡꯕꯟ ꯂꯩꯔꯒꯗꯤ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯕꯨ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯦꯟꯖꯜꯂꯛꯑꯒꯦꯀꯣ ꯑꯗꯣ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯆꯥꯅ ꯌꯦꯡꯖꯔꯛꯀꯦ ꯍꯟꯗꯛ ꯍꯞꯇꯥꯁꯤꯒꯤꯀꯣ ꯍꯟꯗꯛ ꯍꯞꯇꯥꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯐꯅ ꯆꯠꯂꯦꯀꯣ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯒꯅꯤ ꯍꯥꯏ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯩꯇꯦ ꯅꯁꯥꯗ ꯍꯟꯗꯛ ꯍꯞꯇꯥꯁꯤꯒꯤꯅꯤꯀꯣ ꯃꯃꯥꯡ ꯍꯞꯇꯥꯗ ꯅꯪ ꯀꯩꯒꯨꯝꯕ ꯊꯥꯖꯕ ꯃꯥꯡꯉꯝꯕ ꯈꯣꯠꯄ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯗꯀꯣ ꯍꯥꯏꯕꯤꯔꯛꯑꯦ ꯅꯪ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯔꯣꯏ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯤꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯀꯣ ꯅꯁꯥꯗꯁꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯅꯤ ꯍꯥꯏꯀꯣ ꯉꯝꯅꯤ ꯇꯧꯔꯗꯤ ꯉꯝꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯄꯣꯠꯇꯣ ꯈꯟꯒꯅꯤ ꯅꯦꯒꯦꯇꯤቭ ꯈꯜꯂꯣꯏ ꯍꯥꯏ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯅꯣꯟꯖꯕꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯀꯣ ꯃꯤꯉꯣꯟꯗꯁꯨ ꯅꯣꯟꯖꯔꯔꯣই ꯅꯁꯥ ꯑꯣꯏꯅ ꯅꯨꯡꯁꯤꯖꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯈꯟꯗꯕꯤꯗꯀꯣ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯈꯤꯅꯤ ꯈꯜꯂꯔꯣꯏ ꯍꯥꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗꯗꯤ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯀꯦꯔꯤꯌꯔ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯆꯌꯦꯠꯅꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯅꯗꯤ ꯐꯕ ꯑꯗꯨꯒ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝꯕ ꯅꯪ ꯇꯧꯔꯤꯕ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯀꯦꯔꯤꯌꯔ ꯃꯇꯥꯡꯗꯀꯣ ꯑꯦꯅꯤ ꯂꯣꯏ ꯆꯤꯡꯉꯦꯀꯣ ꯀꯦꯔꯤꯌꯔ ꯃꯇꯥꯡꯁꯤꯗ ꯑꯗ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝꯒꯅꯤ ꯍꯥꯏꯀꯣ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝꯒꯅꯤ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯀꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥꯁꯨ ꯍꯦꯛ ꯍꯩꯖꯤꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒ ꯄꯥꯎꯇꯥꯛꯇ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯅꯪꯒꯤ ꯁꯤꯗ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯅꯁꯥꯒꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯕꯤꯌꯨ ꯍꯥꯏꯀꯣ ꯅꯁꯥꯒꯤ ꯑꯣꯏꯅ ꯃꯤꯒꯤ ꯅꯠꯇꯕ ꯅꯁꯥꯒꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯎꯕ ꯐꯪꯉꯣꯏꯅꯀꯣ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯂꯩꯕ ꯄꯣꯠꯇꯣ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯐꯥꯎꯔꯛꯏꯕ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯀꯣ ꯋꯥꯈꯜ ꯆꯃꯝꯅꯔꯒ ꯇꯧꯕ ꯅꯠꯇꯕ ꯊꯃꯣꯏꯗꯒꯤ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯀꯣ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯊꯣꯏꯗꯣꯛꯄ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯩꯇꯦꯀꯣ ꯌꯥꯝ ꯐꯖꯅ ꯆꯠꯂꯦ ꯍꯞꯇꯥꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯗ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯂꯩꯀꯣ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯕ꯭ꯔꯤꯁꯚ ꯔꯥꯁꯤꯒꯤꯀꯣ ꯕ꯭ꯔꯤꯁꯚ ꯔꯥꯁꯤꯒꯤ ꯃꯥꯒꯤ ꯀꯦꯔꯤꯌꯔꯕꯨꯗꯤ ꯐꯩ ꯑꯗꯨꯒ ꯃꯥꯒꯤ ꯄꯔꯁꯣꯅꯦल ꯂꯥꯏꯐ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯈꯤꯇꯪ ꯋꯥꯈꯜ ꯋꯥꯒꯅꯤꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯈꯔ ꯂꯩꯒꯅꯤ ꯋꯥꯈꯜ ꯋꯥꯒꯅꯤ ꯑꯗꯨꯒ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯂꯩꯒꯅꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯄꯣꯠꯀꯤꯗꯤ ꯑꯝꯇ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯅꯪꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯗꯕꯀꯣ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯔꯁꯨ ꯃꯤꯅ ꯍꯦꯛ ꯊꯧꯑꯣꯏꯕꯤꯗꯕ ꯑꯗꯩꯗꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯎꯋꯦꯀꯣ ꯐꯦꯃꯤꯂꯤꯗ ꯅꯪꯅ ꯋꯥ ꯑꯃ ꯍꯧꯗꯣꯛꯎꯔꯒ ꯑꯁ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯀꯥ ꯍꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯅꯤꯀꯣ ꯗꯁꯥ ꯂꯥꯡꯕꯟ ꯑꯐꯠꯇꯕ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯋꯥꯈꯜ ꯋꯥꯗꯣꯏ ꯄꯣꯠꯁꯤꯗꯤ ꯅꯪꯒꯤ ꯏꯃꯨꯡꯗ ꯌꯥꯅꯔꯛꯇꯕ ꯑꯗꯩꯗꯤꯅꯪꯒꯤ ꯊꯕꯛ ꯃꯐꯝ ꯑꯣꯏꯒꯦꯔꯥ ꯅꯃꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯄꯥꯔꯠꯅꯔꯗ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯍꯥꯏꯔꯨꯕꯗ ꯅꯪꯒꯤ ꯋꯥ ꯇꯥꯗꯕ ꯅꯪꯒꯤ ꯏꯒꯅꯣꯔ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒꯤ ꯑꯣꯏꯔꯛꯀꯅꯤꯀꯣ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯀꯣ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯐꯪꯒꯅꯤꯀꯣ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯅꯪꯅ ꯇꯧꯒꯦ ꯅꯪꯅ ꯍꯣꯠꯅꯖꯔꯤꯕ ꯄꯣꯠꯇꯣ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯐꯕ ꯄꯤꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯏꯐꯣꯔꯠꯇꯣ ꯅꯪꯅ ꯊꯥꯗꯈꯤꯕ ꯀꯦꯔꯤꯌꯔ ꯅꯪꯅ ꯊꯥꯗꯈꯤꯕ ꯏꯐꯣꯔꯠꯇꯣ ꯑꯗꯨꯒꯤ ꯔꯤꯖꯜ ꯐꯪꯒꯅꯤꯀꯣ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯑꯗꯨꯒ ꯀꯟꯐꯤꯗꯦꯟꯁꯁꯨ ꯂꯩꯒꯅꯤ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤꯀꯣ ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗꯗꯤ ꯐꯩꯀꯣ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯃꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯇꯧꯔꯣꯏꯗꯕ ꯍꯥꯏꯔꯒꯅ ꯅꯁꯥ ꯋꯥꯍꯟꯒꯅꯨꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯍꯟꯒꯅꯨ ꯅꯁꯥ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯅꯪ ꯃꯥꯡꯅ ꯇꯥꯔ ꯂꯩꯔꯛꯄꯗꯨ ꯇꯧꯕꯤꯌꯨ ꯉꯥꯏꯔꯒ ꯂꯩꯒꯅꯨ ꯍꯥꯏꯀꯣ ꯕ꯭ꯔꯤꯁꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯉꯥꯏꯔꯒ ꯂꯩꯕꯤꯒꯅꯨꯀꯣ ꯇꯧꯗꯧꯕ ꯂꯩꯔꯒ ꯁꯠ ꯇꯧꯕꯤꯌꯣ ꯀꯦꯔꯤꯌꯔ ꯐꯔꯦ ꯃꯤꯒꯤ ꯁꯞꯄꯣꯔꯠ ꯂꯩꯔꯦ ꯇꯧꯒꯗꯧꯕ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯈꯛꯇꯅꯤꯀꯣ ꯈꯤꯇꯪ ꯁꯣꯏꯔꯤꯁꯦ ꯅꯪꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯗꯕꯗꯣ ꯑꯗꯨꯒꯤ ꯈꯛꯇꯅꯤ ꯁꯣꯏꯔꯤꯁꯦ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯀꯣ ꯕ꯭ꯔꯤꯁꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯖꯤꯃꯤꯅꯥꯏꯀꯣ
Methun Rashigi magi personal life ko personal life yam phajana chatle hada hafta je ko nasada ayat panba laga su aina phajan chatle haje lakti lakadini bu ko ayap pa adu ayap pa laga su na sa je kay ni motivate am tawjaba da sana ko aina ngamni smai planning am le raga smai tawni ko ni na ko adu sida jo habire planning am su tawni hai ko hada hafta je planning am tawni adu gi tawriba planning do na mai pakani hai ko adu ga wakhal su nungai gani adu ga nang na huji phangiba poche nang chatliba khongchat nang chatliba lambi ji achumba lambi ni aina pami babak ni na sana satisfy oijabado adumaina oigani ko aina chatliba lambi se achumba ni hamto ko aduga long term gi su khangani ko hadaki hafta se aduga nasana nasada thajaba su yamna leigani aduga travel su tawba yai ko chato ko to pa tawba yai aduga career matang su phare Mithun Rashi gi hada hafta si ko pressure kaisu leite mina thaga pirpa yai ko nangonda tabaki matang da mina nang di mai pa di asyam phare khole kai ko thagap pir pa yai thagap pi bam di reward am di leire ko thagap pir pa yai aduga nasana su nasaje positive yamna ojei ko aduga sida aroi bada habi reise ahomba ma lai ba poche huji nang da ahomba thabak ni khangdi amani khangdi challenges ni khangdi ko kitang ahomba am lai je ahomba lai ba poche lakcha jano chijina tungi nangi future gi ni hai ko lai ba poto aduga lakning ba laksa jano yana ba chatlo haibire ko yana ba chatlo na yam ka hena jo nang ngam da yade nang khali du mak thung da yade ha do khambi ganu hai ko Mithun Rashi gi oina mathang da Karka Rashi gi ko Karka Rashi gi jo hada hafta se magi personal life ki oina di kitang chayana ba lei career gi di phai ko adobo my personal life ja Niger ke Karka Rashi ko Karka Rashi gi personal life che nang gi imung da ne kitang songna ba ko pathop pa yai ko nanga hai tare no imung da nanga family member ko haidi nangna haibada moina ta da nang care lorok ta ba adu na maram maraga nang wakhal wa ba stress le pa ko do nang wakhal wa re har ga su moina mo ubi da bado adu gi maram da gi kitang imung da kitang marai sangdana ba torok pa yai adu ga mingon da oraga na nangna haiba wa se mina taning da bagumba yaning da bagumba yai that lakpa ko as yaro he oiro he ha bagumba adu na maram maraga personal life adu gi kitang sayana ba lei ko atopadi kasu leite aduna wa ngambdo da kitang section biro ko do career gi oina di yamna phai aduga mi gi di support leite ko mi na nangi support tarokani habi suang khalo no hada ta je su to taro aroi aduna nang na sa no ina hono ko sida jo habire mi ni support leite isa no ina honan jagani hai ko aduga yang thiba yai ko nang na phagi bedagi mi na yang thirak pa ko kalakpa adu to ba yai ko challenges kitang lakani career ko aduga laiba challenges ya nang strong oina bane ko wa ba yade khalaga tungi khuju ju wari poto ada wadi poche si jina nangi tungi aphabor ka dini hai ko Karka Rashi gi oina mathang da Sinha Rashi gi ko Sinha Rashi gi chuma gi personal life career adum yang jar ke ado Sinha Rashi gi su yamna phana chatle ko huji ki matam je hadaki hafta je ai gi ne ka haib jabdo haidi adogi adui mat adumaina oini ko victory hai dari ko ado nang mi gi respect su phangani aduga nasana tanda jo harau jaba hairani ko penthok jaba hairani aduga ishorda thagat wahaidi phongdo o hai ko maram di sida bi reise mamang da wagi ba singdo nang na nijaraga hojik yamgera yamogera pirai ba poto ishorna pibirei ba poto adugi damakta ishorda thagat wahaidi phongdok piyo hai ko hena pirak na ba ko aduga nangi personal life yam phare kem leite ko hojiki hana wagi poto adudu nane hujuji pirak potu di ishora adumai thaga wai phungdo pi do career gi oina ju satisfy oiren khajare ko khara phangi sina thaba ama phangi bana ta career da kitang smaina sa phare sina phare na penthok jabdo ahema pamu dabdo aina khali singam me kaina khanjara ga isai thanda harau jabdo adumaina oigani hada khapta se ado wasida ju habi re ko ishorda thauni gi bagi phangba potni aduna ishorda thaga pa phungdo pi hai ko Sinha Rashi gi oina aduga magi tawroi da baharaga di si mamang su hai grabne ko sahi yengbuda su wanga ma kitang cheksalo na do hada hafta si ju habire wanga batang haina chapiyo hai ko aduga wanga ba je nang hai taraga di nangonda he na kana bala kani hai ko wanga ba hai batare Sinha Rashi gi oina ko mathang da Kaina Rashi ko Kaina Rashi gi Sinha Rashi gi su ishora thaga pa wahi phungdo piyo na do Kaina Rashi gi su ishorda thaga pa wai phungdo piyo na hai ko roi bada do ai matham nei jarake Kaina Rashi gi oina magi personal life ti amna phana chale do nungai ba pawam ta ga ne ko hada hafta je tabre biyo myam nungai ba paw je imung gi oidine ko nungai paw je aduga
angang yaugada leiragadi pau nungai batagani haiko pau nungai batagani aduga yumda angang gi maramdagi natra kayomadagi pau nungai bam soi tarani ko kariguma maram amadagi pau nungai bam di tarani relationship ki matang da ko aduga personal life ta ju yamna phai harauta yamna dum challe ko aduga creativity yamna oigani aduga nature ga connect tobiyo haiko nature ga connect tobiyo na hai aduga personal life ki yam phare kamta thodo pa kai belai ti ko kai belai bude hajar ke do ji de kenya rasi ni de leite aduga career gi oina di karam chau bi gano ko karam chau bi gano satisfy oidi oire ko adubu khara di chayna ba leiri ba poto karam kanda loidino natra karam kanda phangdino khanbagi wakhal wabado adu poto tawe ko adu tobiganu hujik phangi poto adu dum harauna pethopiyo ko sin jaibire khara pirei ba poto adu da isoda thagapa wai phongdopiyo hai ko aduga siji tawra matung sida hujik hujik phangi ba poto adugi phongdo matung da adugi pirakani hai ba nang hujik chamam naraga wakhal charang naraga leiri ba poto adu poto isoda thaga wai phongdopiyo hai ko khara pi bidugi kanya sisu thudopa kai ba leite ko mathang da tula rasi gi ko tula rasi gi su thudopa kai ba leite kai ba lei barbu foi career da lei ko kai ba do tula rasi phasana hajar ke personal life ki da kai ba su leiti ko nang hoji plan ama torom ba ko chumbre yam bi ko ma nang plan sukre soi dan torom ba yai plan tawri ba pot to adu pot yai hai ko chumme hai ko nang tawri ba plan do aduga wakhal ju yamna khangani hai ko wakhal ju yamna khangani wakhal khalaga thabak tawgani si tawsira tawroi sira na ko aduga relation gi matang da oigera thabak ki matang da oigera nang da opportunity ko nang khanna bagi choice hai tare ma pirakani hai ko adui pot nang sana mun na khala tawbi hai ko nang da choice yam la ka opportunity yam la kani hai ko aduga paisa da hena focus tawre ko na paisa da hena focus tawni chumbre yam bi ko ma tolara sigi paisa da hena focus tawre hai aduga career gi da ko personal life ki to da salamba leite ko da salamba leire den hajar ke career gi oina di confidence na sa da yamna leigani paisa lakani ko aduga nangi phangdawa pot nang sa nang phangani ko nangi phangdawa laiba pot oraga de dum phangani ko aduga career da sei na belai sina thabak che tawsira tawrisira na hadi opportunity la ga so tawsira tawsira khanjana leibo do tawbi gano ko la ga di tawbi ko dum tulara si gina tulara si to pa akai blai nangi hada khata ji gina personal life akai ba su laiti career da adu khakten la ka do ji ko nangi di choice tawna ba gi ma pire adu du nang san tawsa ba tare ko plan di tawgani ko tulara si mathang da basic rasi gi ko basic rasi gi su my personal life yamna phana chali ana yek thuduk pa leite ko sise aigi matam ne kan khan bodo basic rasi ko sise aigi matam ne mi atopa da priority se nangod oina piba nang sa gi oina khama mi atagi amta khandaba ko mi atagi khandaba habadi kya aina priority pi udabdo nang sa no khanjabdo aigi future gi khanba aduga side ta leiba mi gaido nang amta oroi hai ko namana bi na kai ngangani namana na kai ngangani side ta leiba potom amta oroi nang sa gi tawada poto adu tawani ko nang priority pi ni aduga mi gi guidance am logoni hai ko mi na tanabdo mentor gu mai tare ko smile to share si to ba si to adu mai tanabu ko aduga laisun ninga da ba male hai ko hada ki kaino se hada hafta se mayam chumbre yam bi ko mature su yam na oigini hai aduga laisun ninga da ba male hai ko si di akai ba leite aduga career da oraga na career ke se khoi gi basic rasi gi china wai se thabak phang da ba na ban yarong da ba male ko ado thabak se hada ki su lak po oi ji ko thabak phang da ba oraga di aduga thabak phang ba oraga su hadak se kitang ayap lei bu ai hajar ke career gi oina di khara wa ga di ko wakhal ju khara mamme ko thabak phang bo gera phang da bo gera wakhal mam gani ko aduga kam kan da ya doino karam kan da lak ka doino na khan ba ko aduga thabak ama ju nang thabak ta waisina oraga na thabak se kam kan loisan doino poche niyom chum chum rega mai khan ba ko adumai lak pa ya aduna kamai tawni hai kan sida pungning wakhal adugi to balance tawbiyo hai ko nang hoji hoji thabak laktriba adagi di phangdriba kaidauji ge khangdriba do nangi pukning ga wakhal tohan oire hai ko wakhal na ma khale thamoi da ma khale ko adu poto balance tawbiyo dum ka de lambi urakani hai ko basic rasi gi oina mathang da danu rasi gi ko danu rasi gi hada hafta yamna phai danu rasi gi je personal life ai han hajar ke ko yam di phare career ki nai kon hairage personal life nang decision ama logo dori ko da chumbre yam biyo ko mam hojikte adum tholok pa ya bai chance laire maram ding asi date 17 ni ko hada hafta gi yang jarak pane chumbre yam biyo ko decision ama logdo wa laire nangi ko decision lobo matam da wakhal dagi
ꯑꯣꯏꯅ ꯈꯜꯂꯒ ꯂꯧꯕꯤꯌꯨ ꯍꯥꯏꯀꯣ ꯊꯃꯣꯏꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯏꯃꯣꯁꯟꯗꯒꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯀꯣ ꯋꯥꯈꯜꯗꯒꯤ ꯈꯜꯂꯒ ꯂꯧꯕꯤꯌꯨ ꯍꯥꯏꯀꯣ ꯗꯤꯁꯤꯖꯟꯗꯣ ꯂꯧꯗꯤ ꯂꯧꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯂꯧꯒꯗꯧꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯗꯨꯒ ꯏꯁꯨ ꯈꯔ ꯂꯩꯔꯝꯕ ꯌꯥꯎꯔꯝꯒꯗꯧꯕ ꯃꯥꯜꯂꯦꯀꯣ ꯏꯁꯨ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯐꯔꯛꯑꯅꯤ ꯍꯥꯏꯀꯣ ꯏꯁꯨ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯍꯟꯗꯛ ꯍꯞꯇꯥꯁꯤ ꯐꯕ ꯌꯥꯏ ꯍꯥꯏ ꯐꯕ ꯌꯥꯏꯀꯣ ꯏꯁꯨ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯍꯤꯂꯤꯡ ꯂꯥꯛꯀꯅꯤꯀꯣ ꯅꯪ ꯅꯁꯥꯗ ꯍꯥꯟꯅ ꯋꯥꯔꯝꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯤꯜ ꯇꯧꯔꯛꯄꯗꯣ ꯑꯗꯨꯝ ꯑꯣꯏꯖꯔꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯗꯤ ꯌꯥꯝ ꯅꯤꯡꯉꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯂꯥꯏ ꯅꯤꯡꯕꯗ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯗꯒꯨꯝꯕ ꯅꯤꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯅꯪꯅ ꯅꯤꯖꯔꯤ ꯄꯣꯠꯇꯣ ꯊꯨꯡꯒꯅꯤ ꯍꯥꯏꯀꯣ ꯅꯪꯅ ꯅꯤꯖꯔꯤ ꯄꯣꯠꯇꯣ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯊꯨꯡꯒꯅꯤ ꯍꯥꯏꯀꯣ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐ ꯌꯥꯝꯅ ꯐꯩ ꯏꯁꯣꯔꯅ ꯅꯪꯅ ꯅꯤꯖꯔꯤ ꯄꯣꯠꯇꯣ ꯊꯨꯡꯉꯣꯅ ꯄꯤꯔꯗꯤ ꯌꯥꯝ ꯐꯔꯦꯀꯣ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯐꯔꯦ ꯔꯤꯋꯥꯔꯗ ꯑꯃ ꯂꯩ ꯍꯥꯏꯀꯣ ꯅꯪꯒꯤ ꯀꯔꯤ ꯔꯤꯋꯥꯔꯗꯅꯣꯗꯤ ꯈꯪꯗꯦ ꯑꯦꯅꯤ ꯔꯤꯋꯥꯔꯗꯀꯣ ꯔꯤꯋꯥꯔꯗ ꯑꯃꯗꯤ ꯂꯩꯔꯦ ꯀꯦꯔꯤꯌꯔꯗꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯇꯧꯖꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯔꯤꯋꯥꯔꯗꯅꯦ ꯍꯥꯏꯀꯣ ꯔꯤꯋꯥꯔꯗ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯟꯅ ꯊꯦꯡꯅꯔꯝꯕ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯈꯪꯅꯈꯤꯕ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏꯀꯣ ꯃꯌꯥꯝ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯊꯦꯡꯅꯔꯝꯕ ꯃꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯇꯧꯒꯗꯕ ꯍꯥꯏꯔꯒꯗꯤ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄꯤꯌꯣꯀꯣ ꯁꯤ ꯆꯥꯎꯊꯣꯛꯑꯀꯥꯟꯗ ꯅꯪ ꯏꯁꯣꯔꯅ ꯅꯪ ꯉꯁꯥꯏꯒꯤ ꯊꯨꯡꯁꯨ ꯊꯨꯡꯍꯜꯂꯅꯤ ꯍꯥꯏꯔꯦꯅ ꯑꯗꯨꯅ ꯑꯣꯐꯔ ꯇꯧꯕꯤꯌꯣꯀꯣ ꯃꯤꯉꯣꯟꯗ ꯕꯦꯁ ꯑꯣꯐꯔ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯇꯧꯕꯤꯕꯗꯣ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯇꯧꯕꯤꯗꯕ ꯍꯟꯗꯛ ꯍꯞꯇꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯑꯗꯨꯒ ꯑꯁꯣꯏꯕ ꯌꯥꯎꯒꯗꯕ ꯑꯣꯏꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯀꯣ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯙꯅꯨ ꯔꯥꯁꯤꯒꯤ ꯌꯥꯝꯅ ꯐꯩ ꯇꯧꯒꯗꯕ ꯅꯪ ꯆꯦꯛꯁꯤꯟꯗꯣꯏꯁꯦ ꯑꯣꯡꯂꯤ ꯁꯤ ꯈꯛꯇꯅꯤꯀꯣ ꯃꯤꯉꯣꯟꯗ ꯀꯥꯏꯒꯅꯨꯀꯣ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯒꯤꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯁꯤꯃꯇꯪ ꯍꯥꯏꯖꯔꯛꯀꯦ ꯁꯤ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯅꯤꯀꯣ ꯅꯪ ꯃꯨꯚ ꯑꯣꯟ ꯇꯧꯔꯦꯀꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯗꯨꯃ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯀꯃꯦꯟꯗ ꯃꯨꯚ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯜꯂꯝꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯩꯗꯤ ꯇꯧꯔꯣꯏꯗꯕ ꯇꯧꯔꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯥ ꯊꯥꯗꯣꯛꯈ꯭ꯔꯦꯀꯣ ꯃꯤꯅ ꯀꯔꯤ ꯉꯥꯡꯖꯔꯖꯅꯣ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯏꯅꯧ ꯅꯧꯅ ꯍꯧꯔꯦꯀꯣ ꯑꯗꯨꯒ ꯃꯥ ꯃꯇꯝꯁꯨ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯤ ꯄꯨꯟꯕ ꯈꯣꯠꯄ ꯏꯚꯦꯟꯒꯨꯝꯕ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯅꯃꯥꯟꯅꯕꯒꯤ ꯄꯨꯜꯂ ꯆꯥꯛ ꯆꯥꯅꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯄꯥꯔꯇꯤ ꯑꯃꯀꯣ ꯅꯠꯇ꯭ꯔꯒ ꯏꯚꯦꯟꯒꯨꯝꯕ ꯐꯪꯁꯟꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯀꯅꯤꯀꯣ ꯑꯗꯒꯤ ꯌꯥꯎꯔꯝꯕꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯅꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯤꯅ ꯏꯒꯅꯣꯔ ꯇꯧꯔꯛꯄ ꯌꯥꯏ ꯊꯥꯖꯕ ꯃꯥꯡꯕ ꯌꯥꯏ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯀꯣ ꯁꯤꯃꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯇ꯭ꯔꯁ ꯌꯥꯝ ꯇꯧꯕꯤꯒꯅꯨ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯌꯥꯝ ꯊꯝꯕꯤꯒꯅꯨ ꯍꯥꯏꯀꯣ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯅꯪꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯔꯦ ꯃꯨꯚ ꯑꯣꯟ ꯇꯧꯈ꯭ꯔꯦꯀꯣ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯉꯥꯏꯕꯗꯣ ꯉꯥꯏꯔꯒꯇꯪ ꯂꯩꯕꯤꯒꯅꯣꯅ ꯍꯥꯏꯌꯦꯀꯣ ꯍꯥꯏꯗꯤ ꯈꯔꯁꯨ ꯊꯤꯔꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯀꯣ ꯊꯤꯗꯅ ꯈꯔ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯉꯥꯏꯔꯒꯇꯪ ꯁꯨꯝ ꯂꯩꯒꯅꯨ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯐꯪꯕꯩ ꯃꯇꯝꯗꯤ ꯌꯧꯔꯦ ꯍꯥꯏꯀꯣ ꯐꯪꯕꯩ ꯃꯇꯝꯗꯤ ꯌꯧꯔꯦ ꯑꯗꯣ ꯐꯪꯕꯩ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯅ ꯈꯜꯂꯒ ꯂꯩꯔꯦꯅ ꯍꯥꯏꯀꯣ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯗꯨꯅ ꯉꯥꯏꯔꯒꯇꯪ ꯂꯩꯕꯤꯒꯅꯨꯀꯣ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯦꯔꯤꯌꯔ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯑꯩꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯁꯦꯂꯔꯤꯃꯛꯇ ꯑꯣꯏꯔꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯕꯛꯀꯤ ꯃꯇꯥꯡꯗꯀꯣ ꯐꯪꯒꯗꯕ ꯂꯩꯔꯕ ꯄꯣꯠꯁꯨ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯈꯜ ꯋꯥꯔꯦꯀꯣ ꯃꯥꯏꯁꯨꯀꯣ ꯑꯗꯨꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯋꯥꯈꯜ ꯋꯥꯕ ꯑꯗꯒꯤꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯌꯥꯗꯧ ꯄꯣꯠꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯏꯉꯩꯗ ꯑꯩꯅ ꯀꯃꯥꯏꯅ ꯃꯤꯁ ꯑꯣꯏꯍꯧꯔꯤꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯇꯧꯍꯧꯗ꯭ꯔꯤꯅꯣ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯃꯀꯔ ꯔꯥꯁꯤ ꯑꯣꯏꯅꯀꯣ ꯋꯥꯈꯜꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯐꯔꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯌꯣ ꯍꯥꯏꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯌꯣ ꯐꯣꯀꯁ ꯇꯧ ꯑꯗꯨꯒ ꯐꯪꯅꯤ ꯍꯥꯏꯀꯣ ꯅꯪ ꯅꯁꯥꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯍꯥꯏꯁꯦ ꯋꯥꯈꯜ ꯍꯣꯠꯅꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩ ꯉꯁꯤ ꯄꯨꯡ 4ꯗ ꯍꯧꯒꯠꯂꯒꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ 4ꯗ ꯍꯧꯒꯠꯂꯒ ꯍꯣꯠꯅꯕ ꯇꯥꯔꯦꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯅꯥꯏꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯍꯥꯏꯀꯣ ꯑꯗꯨꯀꯥꯟꯗ ꯐꯪꯒꯅꯤ ꯍꯥꯏꯀꯣ ꯅꯪ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯤ ꯄꯣꯠꯇꯣ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤꯒꯤꯗꯤꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐ ꯀꯦꯔꯤꯌꯔꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯖꯔꯛꯏꯕꯗꯣ ꯃꯌꯥꯝ ꯄꯨꯂꯞ ꯔꯥꯁꯤꯐꯜ ꯌꯦꯡꯉꯛꯏꯁꯦ ꯑꯗꯣ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯦꯀꯣ ꯍꯧꯖꯤꯛ ꯏꯟꯖꯣꯏ ꯇꯧꯔꯒ ꯂꯩꯔꯦ ꯅꯃꯥꯟꯅꯕ ꯄꯨꯜꯂꯦ ꯑꯗꯩ ꯍꯞꯇꯥ ꯂꯥꯛꯏꯕ ꯍꯞꯇꯥꯁꯤꯁꯨ ꯅꯃꯥꯟꯅꯕ ꯄꯨꯜꯂꯒꯗꯤ ꯅꯊꯟꯗ ꯑꯦꯂꯣꯟ ꯑꯣꯏꯕꯗꯣ ꯅꯁꯥꯅ ꯐꯤꯜ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯗꯤ ꯅꯁꯥꯁꯨ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯅꯤ ꯋꯥꯈꯜ ꯀꯣ ꯑꯗꯩꯗꯤ ꯄ꯭ꯂꯥꯟꯁꯨ ꯇꯧꯒꯅꯤ ꯑꯗꯒꯤ ꯏꯚꯦꯟꯒꯨꯝꯕ ꯌꯥꯎꯕ ꯆꯠꯄꯁꯨ ꯌꯥꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯆꯠꯄꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯅꯪ ꯃꯇꯝꯁꯦ ꯑꯅꯝꯕꯅ ꯁꯤꯗ ꯐꯣꯀꯁꯁꯦ ꯀꯩꯅꯣ ꯇꯧꯅ ꯇꯧꯔꯦꯀꯣ ꯅꯪꯒꯤ ꯅꯁꯥꯅ ꯊꯟꯗ ꯂꯩꯅꯤꯡꯗꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯃꯤꯒ ꯄꯨꯜꯂꯒ ꯑꯣꯏꯅ ꯂꯩꯕ ꯍꯥꯟꯅ ꯀꯩꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯐꯔꯦ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯔꯦꯀꯣ ꯏꯃꯨꯡꯅꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯇꯧꯔꯕ ꯀꯨꯝꯚ ꯔꯥꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯁꯨꯀꯣ ꯌꯥꯝꯅ ꯅꯪꯒꯤ ꯃꯊꯛ ꯊꯣꯡꯕꯗꯩ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯂꯩꯀꯣ ꯑꯗꯨꯕꯨ ꯍꯥꯏꯕꯤꯔꯛꯄ ꯑꯃꯅ ꯋꯥꯈꯜ ꯌꯥꯝ ꯐꯠꯇ꯭ꯔꯦꯀꯣ ꯅꯪꯁꯦ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯋꯥꯈꯜꯗ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯄꯨꯀꯟꯅ ꯈꯟꯖꯟꯕꯗꯣ ꯋꯥꯈꯜ ꯑꯐꯠꯇꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯦꯡꯇꯣꯛꯄꯤꯌꯣ ꯍꯥꯏꯀꯣ ꯑꯗꯨ ꯁꯦꯡꯇꯣꯛꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯅꯀꯣ
wakhal pungning wakhal sengtokpiyo wakhal phataba khangano haiko adumain tawbiyo Kumbha Rashi oina thudopa awana leitebo Kumbha Rashi gi aroibada Meena Rashi gi ko Meena Rashi gi su personal life yamna phajaba wahe ma habire ko adu ai hajarage personal life ki ko nangi kanadaba wakhal kanadaba pot loina nangonda gi lapthokhrani haiko ado lapthokpaduda nangi kanamata leitrise kaigino na nungaitaba yai haiko adu podo tawrano haiko lapthokiba potudi lapthokrasano nangi hanagi chayenaraga leiramba potudi chachagi potu chachagrasano haiko hadaki hapta sida su adumaina habire nangonda gi anamana kandaba pot loinak chakhrani ko aduga khanjaluranu loisangrasano haiko khanjaluranu loisangrasano hoji anoba hobiro haiko kanada pot hadi haude hobagadi manari ko kanda ba loi pot kaije na wona yelamba kai ka loi chatkrije Meena Rashi oina personal life yamna phana dum chali ko kanda bu nang no ji wari pot je ai mi kanam leite habagi khakne ba awa baje atopadi kasu leite ba career hare phajare personal life niyom chumna chale dasalamban leite haba gapta gi ko aduga career gi oina di nang nasana le simple oisani ko nasana le simple oisani hanagi ai hana smaina yam saugatlambo ju tapthara leijarabane khotlabane adubu hanagi nangi old version do adudo career matang di pukhatpiro ko maramdi nang na simple oiringai da mina challenge torkani hai ko challenge torkani nang kanano tao hai ko adakti nang kanano tao mina wangangan ganu ko nang mathak tha mina wangang ganu Meena Rashi oina nangi hana leiramba nangi kanano haibdo adu poto phudo o hayo jiti chamna leirano ko da apta je chamna leirano hana niyom chumna kasu leite da khanto lebdo tawbiranu ko aduga akiba leiganu hai ko mayokna biyor hai aduga akiba de leirano nang nasada thauna phudoga nang hana gi poto phudoga nang hadakti mayokna ro hai ko career gi matang ani ko aduga personal matang da si pot thorop su hai ko adu khatang khanbiyo Meena Rashi gi oina adu thudopa da salam bandi leite ko Meena Rashi gi su mathang da edom atopa thagat charke ko me